Kuki Lup singna Myanmar border fencing damak lam pithoknaba Kankhre tongan Kuki Puruki Lup singna More border town da leiriba miyam da Indo Myanmar border fencing damak lam pithoknaba Kankhre hairi Deccan Herald ki report amana hai Kuki gi Lup taruk lom na thasigi taramari da More da leiriba miyam da lam pithoknaba khangaladuna kariguma border sambal khabagi thabag asi mapung phana paikhat khrabadi Kuki singi punsirol amadi nata jauna singna raglagani haina phongdoklamki hairi Kuki sing asi illegal immigrant singni hairi base yumpham yaudabani haina chu Kuki Lup sing aduna phongdoklamki hairi Kuki organization singi appeal asina maram oiraga union lengang nangam khai sambal khabagi thabak paikhaliba asida jauna ayatpa oirakpa yana leire ningsing bayabade union lengang na mamangda kilometer lising amaga chatruka nimpu humdoi sangba Indo Myanmar border sambal khanabagi damak Lupa crore listing kuntra rongi senpam approve tawkibal laikrabani Thangjing khubamda mitai singna like khurumba changba yaroi haina Kuki singna unconstitutional oiba thabak chatharaklabasu Government of India na tumina laisilibasi Achumb khongthang oiroi laisema chana jawba Thangjing khubamda mitai singna like khurumba changba yaroi haina Kuki singna unconstitutional oiba thabak chatharaklabasu Government of India na tumina laisilibasi Achumb khongthang oiroi haina Rajya Sabhagi MP Ningthau Sana Jawba Laisemana Phongdokre Milalgi President Yauna Thomi Tarukna Tripura da chatkadaba khongchet ama lamthabagi sana konungda pangthokiba thoram amada phongdokibani Mahakna makhata na hai Manipur asi India gi state ama oibana India gi constitution gi kanglon singi makhada leiribani handa Kuki Puruki miyoi singna mitai singna Thangjing chingda like khurumba karakpa yaroi haina athingba pirakpa asi Yamna unconstitutional oiba laibak thiba khongthang amani ipa ipu singi haktaktagi hauna mitai singna lining laisongi thauram kaya mafam asida pangthoktuna laglibani Purup amagi realization sentiment sokpa yaba mawongda like khuruma yaroi haina athingba piragliba asi taraina lofam thokte asigumba hantaba thaki thawong asidi wakal khantaba ngamba Purup amatagi miyoina tauroi irang asina maram oiraga hiram asigi mari leinana ahenba wadi kangthokningde hiram asida India government na mineng changduna laukhatpam thokpa thabak khudingmak laukhatpiyu haiba wafamsu thangki Thiba khangdana leirakiba mama macha arambai tengolna imung manugi miyoi singna khuchinakre sajibu chairaubaga mari leinana thasigi taramari gi ayuk pung 10 rom taba matamda nambol oinam laikai leiba mapamda satkibadagi thiba khangdana leirakiba kairau bitra lairembi laikai gurumayum ningol nongmai them ombi Rodi Devi Elias Nausa Devi zahi kuntaret amadi mahaki Chahi mari rom tangai riba machanupa thiba khangdana leirakiba adu ngarang arambai tengol unit kunmathoi gi thomi singna thengnabadagi nupi asigi mapangi imung singi miyoi singda khusinakre hairi panba yabadi mama macha punna mangkiba aduga mari leinana nupi adugi mapuroiba nongmai them pamhaiba sahi kunipan apokpa laikhidraba shantina ngarang mari leinaba pulisa waka cherol ama pisinduna mama macha bu thibinaba khangankiba laikhrabani Mirabai Chanu Chairman Kankhre Olympic medalist Mirabai Chanu Indian Weightlifting Federation gi Athlete Commission gi Chairman oina elect tawkre Indian Weightlifting Federation da thagatpa phongdokladuna Mirabai Chanu na hai committee member singna mahakidamak vote thadabiduna phamasi pahan bibagi damak tawbimal khangba uli masina weightlifter singi apamba sing adu awangba thakta puhanduna khanganba ngamgani Chairman ama oina mahaki thaudang sing ningthina pangthoktuna miyangi thaugal tawgani haiki Arambai tengol gi PRO Robin mangang khorakpondage de lokhuchage pikraba tampak sida laiminariba Purup ani asigi miyoi kharana ngaihak leitana yenaba hunaba si tasengna taba yengba nungaidade angang kharana pangai hainabana makhal amani nakal animaki mature oiraba sakhanglaba miyoi sing yauna wa ngangnarakpase afaba khudam nate masi kanana su thingba ngamloi aduna Wakai hek nganglakpa miyoi adu police na cyber crime na khudakta faduna serak pibiyu haujing nakal animaki phibam phajade tongan ba isuda tension loinan lainaribani aduna kaisuna tabida khamba nanghaudaba mai chaklakpada yengnabana nokani amadi mangda doisi laiminariba Purup animaktani mikup asidagi nakal animaki mi amatana wakai ngangbiganu ngarang Kuki gi ta sapa ama gari accident laikhire haidi Hairiba miyoi asigi mamingna pa Thangtinlen Lupeng chahi 32 ni hairi MD Elias Khan kauba miyoi amagi yumda sakhangdaba singna remote control ID ni singnaba bhom ama thamlamne hairi
Imphal East District ki Porompat Police Station na konba Khetrigawda laiba MD Ilyas Khan kawa miyoy amagi yumda sakangdaba singna remote control ID ni singnaba bom ama thamlamle hairi. Bom adu ngasi ayupung 4 rom tarakpa aduwaida yunggi miyoy singna thongalda thengnarakibani. Bom adu leire hek khangbaga Porompat Police Station na pau piraba matungda Porompat Police ki team ama laktuna yengsinki tungda bom disposal team ama laktuna IED adu aso engam yaudana lauthoki. Thaudok asigi matangda makhatana thijinabagi damakta police na case ama lakhotkhre hairi. Thabal chongba setkiba naha ani sakangdaba singna Tamthina Phuraba matungda hundoklamle. Tha asigi 13 gi numidangda thabal chongba setkiba naha ani sakangdaba singna Tamthina Phuraba matungda hundoklamle hairi. Press na phangba paw ama nahai miyoy ani adu sakangdaba sing aduna Tamthina Phuraba siramlagani khanbadagi Thobal district ki manungchana leiba hairok haitupokpida hundoklamani. Thaudok aduda soglaba miyoy ani adudi Nepram Surjakanta Sai Kuntaret apokpa N Robin amasung Okram Robot Sai Kuntaret apokpa O Debananda kawi makoy animak Langatel mamang laikai dagini makoy ani haudi hospital laikanari hairi. Thaudok aduga mari leinana ngasi Langatel gi maira paibi amadi club singna sinduna Langatel yumjau manbi singda pangthokpa pawgi mifam amada Mayengbam ibem chakaubi maira paibi amana hai tha asigi 13 gaura sairauba numitka mari leinana makoy ani haitu pokpida thabal chongba chatkibani makoy ani bu Tamthina Phuraba matungda sire khanbadagi hundoklambani laikai adumaki miyoy kharana thengnabadagi hospital da pukhatuna haujik laikatnaribani makoy ani Tamthina sokibana maram oiraga haujik Ras Medicity da makhatana layeng chathari thawong asi kanana karigi damakta chatharamlibano haiba chapchana khangba ngamdrabasu Singnabadi lay police na chatharakpa investigation da mara layba miyoy sing adu fagatpa ngamnaba Hairoki Club maira paibi amadi miyamna mateng pangbiyu mari lainaba singna mara layba sing fagatuna famam thokpa sairak pidrabadi khoisaunaraba miyamna makal maka kayagi khongjang changsilagani hainasu mahakna makhatana phongdoki. Thangjingdi soidana karani separate administration pidri phau mitaina thangjing kagani tauribasi condemn tawi aduga government na masi tauhandanaba yamna kanna Kuki inpi tengnopal na hairakli. KCP nongdren khombagi active Cader ni singnaba miyoy ama Manipur police na Phare security force na state asigi law and order ngaknabagi damak tiba humbagi thabak chathaduna lakpagi manungchana lal holuki miyoy sing amadi khusugulai kya fagali haukiba pung kunmadi asigi manungda lona tingkraba lal haulu KCP nongdren khombagi active Cader ni singnaba miyoy ama Manipur police na Imphal Kombirai Housing Complex Imphal West District tegi fagat Kankhre faraba miyoy adu Kombirai Housing Complex a barapidu na laiba Salam Sadananda Singha atopa maming Imocha atopa pari sahi 38 miyoy asi miyamdagi namduna sel khaiba amadi kihan khanganbada chenaba miyoy ni haidi. Sonia Gandhi amadi Rahul Gandhi ki mathakta ED thajinbagi mayokta khongjang chachinkhre. Congress leader Sonia Gandhi amadi Rahul Gandhi ki mathakta Enforcement Department National Herald gi asset ka mari lainana charge sheet thagatbagi mayokta Congress Party na ngasi Bharat sinba thungna changsinba khongjang gi saruk ama oina Manipur Congress Committee MPCC na susinduna Imphal da laiba Enforcement Department Branch Office mamangda khongjang changsinkhre. MPCC के प्रेसिडेंट के मेगा संद्रामदी CLP की लुसिंगबा ओक्रम इबोबिना लुसिंगखिबा कांग्रेस की मसिंग यामलबा थौमी सिंगना संगसिनखिबा खोंगजंग अदुदा पामदबा थौदोक सिंग थोक्तनबा पुलिस की कांगबुन अकनबा सेक्शन थौरांग लौखतकी खोंगजंग संगसिनखिबा कांग्रेस की थौमी सिंगना पेंदबा खोलाव कयासु लावकी खोंगजंग अदुगा मरी लेनना MPCC की प्रेसिडेंट के मेगा संद्रामदी CLP की लुसिंगबा ओक्रम इबोबिना फोंदोखिबदा BJP की लेंगांगना कांग्रेस पार्टी की लुसिंगबा सिंगी मथक्ता मराल कया पिसिंदुना ED थाजिनबा कांग्रेस पार्टी की लुसिंगबा सिंग की हनबा अमदी जेलदा थमजिनबा होनबगी थवोंग असि यामना चुमदबा थवोंगनी मसिमक BJP ना बेंडेटा पॉलिटिक्स अमदी बुलडोजिंग चथबनी हाइबा यावना वाफम कया फोंदोकी